ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯀꯩꯁꯨꯝꯁꯪꯗ ꯂꯥꯏꯖꯤꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇꯒꯤꯅ ꯃꯔꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯔꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯅꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ ꯅꯪ? ꯅꯨꯡꯉꯥꯏꯔꯕ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯥꯏꯖꯤꯡꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯃꯗꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯅꯦꯕꯦꯝꯃ ꯇꯣꯅꯨ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯇꯨꯖꯨꯡꯈꯤ꯫ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯗꯨꯅ ꯃꯃꯧ ꯂꯥꯏꯖꯒꯤ ꯅꯨꯡꯉꯥꯏꯔꯕ, ꯑꯐꯕ ꯇꯥꯡꯈꯠꯂꯛꯄ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯠꯈ꯭ꯔꯕꯗ ꯅꯣꯡꯌꯥꯏꯒꯤ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯂꯥꯏꯖꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯌꯥꯏ, ꯇꯥꯁꯃꯣ, ꯑꯩꯕꯨ ꯌꯥꯝꯅ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯔꯕ꯭ꯔꯥ ꯇꯥꯁꯃꯣ? ꯁꯥꯃꯨ: ꯀꯔꯤꯅꯣ ꯃꯆꯥꯇꯣꯟ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯈꯪꯗꯕ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯕꯅꯤ, ꯎꯗꯩ ꯇꯥꯕꯒꯨꯝ ꯄꯪꯉꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯄꯉꯥꯡ ꯉꯥꯡꯕ, ꯄꯪꯍꯥꯏ ꯍꯥꯏꯕꯗ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯟꯕꯤꯒꯅꯨ ꯃꯆꯥꯇꯣꯟ꯫ ꯑꯗꯨꯕꯨ ꯃꯆꯥꯇꯣꯟ, ꯂꯥꯏꯖꯤꯡꯁꯤ ꯅꯤꯡꯈꯤꯕ ꯍꯣꯡꯒꯟꯗꯕ, ꯊꯃꯣꯏ ꯆꯦꯠꯄ, ꯅꯨꯡ ꯑꯇꯦꯛꯄ ꯁꯝꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯑꯗꯨꯃꯛꯇꯤ ꯇꯧꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯃꯥ ꯑꯩꯉꯣꯟꯗꯁꯨ ꯇꯥꯁꯃꯨ ꯍꯥꯏꯔꯔꯗꯤ ꯁꯛꯈꯪꯗꯕ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡꯌꯥꯏ: ꯑꯗꯨꯅꯤ ꯇꯥꯁꯃꯣ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯤꯡꯍꯟꯈꯤꯕꯅꯤ, ꯅꯠꯇ꯭ꯔꯥ ꯇꯥꯁꯃꯣ? ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯅꯩꯅꯔꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯤꯡ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯕ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕ ꯀꯌꯥꯅ ꯑꯣꯠꯂꯔꯤ, ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯔꯤ꯫ ꯂꯣꯛꯅꯨꯡ ꯈꯨꯜꯗ ꯃꯤꯅꯨꯡꯁꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯃꯆꯦ ꯃꯅꯦꯝ ꯀꯌꯥꯒ ꯆꯥꯎꯃꯤꯟꯅꯔꯛꯄ ꯅꯨꯡꯁꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯂꯔꯤ꯫ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯂꯧꯎ ꯁꯤꯡꯎꯕ ꯀꯌꯥ, ꯐꯧꯁꯨ ꯏꯁꯩ ꯁꯛꯇꯨꯅ ꯃꯇꯥ ꯊꯕꯥꯒ ꯐꯧ ꯁꯨꯃꯤꯟꯅꯈꯤꯕ, ꯂꯣꯛꯅꯨꯡ ꯈꯨꯜꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯁꯦꯡꯂꯕ ꯏꯁꯤꯡ, ꯅꯥꯔꯛꯀꯤ ꯍꯩꯖꯥꯡꯄꯦꯠ ꯀꯌꯥ ꯆꯥꯃꯤꯟꯅꯗꯨꯅ ꯃꯇꯥ ꯊꯕꯥꯒ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯔꯤ ꯑꯍꯤꯡ ꯈꯨꯗꯤꯡ꯫ ꯅꯤꯡꯁꯤꯡꯒꯅꯨ ꯌꯥꯗ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯃꯥꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯣꯠꯂꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝ ꯃꯃꯥꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ: ꯏꯃꯥ, ꯅꯪ ꯀꯩꯒꯤ ꯃꯤꯠ ꯎꯏꯁꯤꯟꯗ꯭ꯔꯤꯅꯣ? ꯇꯨꯝꯃꯣ ꯏꯃꯥ꯫ ꯂꯥꯏꯖꯤꯡ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯆꯥꯗ ꯌꯦꯡꯊꯗꯨꯅ: ꯍꯣꯏ, ꯇꯨꯝꯃꯒꯦ, ꯅꯪꯁꯨ ꯇꯨꯝꯂꯣꯀꯣ꯫ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯏꯃꯥꯅ ꯍꯨꯝ ꯁꯨꯝꯂꯒꯦ, ꯇꯨꯝꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯌꯥꯏ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯑꯐꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯔꯔꯤ꯫ ꯂꯥꯏꯖꯅ: ꯀꯔꯣꯝ ꯂꯦꯡꯕꯤꯗꯣꯏꯅꯣ? ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯣꯡꯌꯥꯏ: ꯀꯩꯗꯧꯔꯦ ꯂꯥꯏꯖ? ꯉꯁꯤꯗꯤ ꯏꯁꯧꯒ ꯂꯥꯡꯗꯦ, ꯇꯞꯅ ꯍꯥꯏꯔꯛꯏꯅ꯫ ꯂꯥꯏꯖꯁꯨ ꯅꯣꯡꯌꯥꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯔ ꯇꯞꯊꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ: ꯇꯥ ꯅꯣꯡꯌꯥꯏ, ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯋꯥꯍꯩ ꯑꯃ ꯅꯤꯔꯔꯣꯏ, ꯄꯥꯎꯈꯨꯝ ꯑꯃ ꯍꯪꯂꯔꯣꯏ ꯇꯥ ꯅꯣꯡꯌꯥꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤꯅꯤ ꯇꯥ ꯅꯣꯡꯌꯥꯏ, ꯅꯠꯇ꯭ꯔꯥ? ꯈꯩꯕꯨꯡ ꯇꯥꯔꯕ ꯅꯪ ꯑꯩꯒꯤ ꯌꯨꯝꯕꯥꯜ ꯉꯁꯤꯗꯤ ꯏꯈꯨꯠꯅ ꯈꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯦ ꯇꯥ ꯅꯣꯡꯌꯥꯏ꯫ ꯅꯣꯡꯌꯥꯏ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯈꯔꯒ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯀꯔꯤꯅꯣ ꯂꯥꯏꯖ, ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯏꯆꯥ ꯇꯝꯂꯝꯗꯕꯕꯨ ꯑꯩꯅꯔꯥ? ꯑꯩꯅꯅꯤ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯂꯥꯟꯒꯅꯤ꯫ ꯏꯁꯥꯎ ꯁꯥꯎꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯥꯏꯖꯅ: ꯍꯣꯏ, ꯑꯩꯅ ꯂꯥꯟꯗꯣꯏꯅꯦ, ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯦ꯫ ꯑꯩꯗꯤ ꯅꯨꯄꯤꯅꯤꯗꯅ, ꯃꯤꯁꯦꯠ ꯈꯨꯜꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯇꯧꯗꯨꯅ ꯃꯤꯡꯆꯠ ꯄꯣꯔꯛꯄ ꯉꯝꯈ꯭ꯔꯒꯦ ꯂꯩꯕꯥꯛꯁꯤꯒꯤ? ꯑꯗꯨꯕꯨ ꯃꯤꯡꯆꯠ ꯐꯪꯂꯤꯕ ꯍꯥꯏꯕꯕꯨ ꯃꯤꯌꯥꯝ ꯈꯪꯅ ꯇꯥ ꯅꯣꯡꯌꯥꯏꯅ ꯂꯧꯕꯤꯗꯨꯅ ꯅꯅꯥꯏ ꯅꯨꯕꯤꯅꯤ ꯇꯥꯛꯄꯤꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯂꯩꯇꯦ, ꯄꯦꯟꯗꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ꯫ ꯂꯥꯏꯖꯤꯡ ꯈꯣꯟ ꯈꯔ ꯋꯥꯡꯅ ꯑꯃꯨꯛꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ:
ꯑꯩꯕꯨ ꯅꯪꯅ ꯑꯄꯪꯕꯅꯤ ꯈꯜꯂꯤꯕ ꯃꯗꯨꯗꯤ ꯂꯥꯟꯒꯅꯤ ꯇꯥꯅꯨꯡꯌꯥꯏ꯫ ꯇꯥꯅꯨꯡꯌꯥꯏꯅ ꯆꯥꯕ ꯆꯥꯛ ꯑꯩꯁꯨ ꯆꯥꯏ, ꯇꯥꯅꯨꯡꯌꯥꯏꯅ ꯊꯛꯄ ꯏꯁꯤꯡ ꯑꯩꯁꯨ ꯊꯛꯑꯦ꯫ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯅꯨꯄꯤꯕꯨ ꯑꯄꯪꯕꯅꯤ ꯈꯟꯕ, ꯁꯨꯝ ꯅꯨꯄꯤꯕꯨ ꯅꯝꯊꯈꯤꯕꯅ ꯃꯤꯁꯦꯠ ꯈꯨꯜꯅ ꯃꯇꯧ ꯇꯝꯍꯧꯕꯅꯦ꯫ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯔꯕꯁꯨ ꯉꯁꯤꯗꯤ ꯃꯖꯥꯏꯕꯦꯝꯃ ꯂꯥꯏꯖꯅ ꯊꯦꯡꯅꯔꯒꯦ ꯈꯟꯅ ꯂꯦꯞꯂꯕꯅꯦ꯫ ꯑꯁꯤ ꯑꯆꯪꯒꯤ ꯊꯣꯡꯗ ꯑꯩ ꯂꯦꯞꯂꯕꯅꯦ ꯇꯥꯅꯨꯡꯌꯥꯏ꯫ ꯂꯥꯏꯖ ꯑꯃꯨꯛꯁꯨ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯍꯥꯏꯌꯣ, ꯁꯩꯁꯛꯄꯤ ꯂꯥꯏꯖꯤꯡ ꯀꯅꯥꯅꯣ ꯍꯥꯏꯌꯣ, ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝ ꯀꯅꯥꯅꯣ? ꯅꯣꯡꯌꯥꯏ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯈꯨꯝꯃꯣ, ꯀꯔꯤꯒꯤ ꯈꯨꯝꯗꯦ? ꯅꯨꯄꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯦ꯫ ꯆꯥꯝꯃꯒꯤ ꯃꯄꯨ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯉꯝꯕꯁꯤꯡꯒꯤ ꯁꯥꯒꯩꯗ ꯆꯥꯎꯔꯛꯈꯤꯕ ꯉꯧꯆꯥꯎ ꯊꯦꯛꯄ ꯅꯪꯅ ꯈꯪꯉꯝꯃꯣꯏꯌꯦ꯫ ꯑꯩ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧꯋꯣ, ꯂꯝꯖꯥ ꯁꯔꯥ ꯃꯆꯥ, ꯂꯥꯏꯖꯅ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧꯋꯣ꯫ ꯆꯥꯝꯃꯒꯤ ꯃꯄꯨ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯤ ꯁꯤꯟꯂꯝ ꯌꯥꯝꯃꯤ꯫ ꯅꯨꯄꯤ ꯅꯨꯄꯥ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯌꯨꯝꯕꯥꯟ ꯇꯪꯈꯥꯏ ꯄꯟꯖꯥꯎ ꯃꯄꯨꯝ ꯅꯨꯄꯥꯅ ꯄꯨꯏ ꯍꯥꯏꯕꯒꯤ ꯅꯨꯄꯥꯕꯨ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯔꯝꯕꯅꯦ꯫ ꯏꯄꯥ ꯏꯄꯨꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯋꯥꯍꯟꯊꯣꯛ ꯂꯥꯟꯅ ꯍꯟꯅꯈꯤꯗꯨꯅ ꯂꯥꯟꯅ ꯆꯠꯈꯤꯕꯅꯦ꯫ ꯅꯪꯒꯤ ꯅꯄꯥ ꯅꯨꯄꯤꯗ ꯆꯣꯞꯄ ꯋꯥꯡꯄꯨꯔꯦꯜꯅ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯇꯝꯕꯤꯔꯝꯗꯨꯅ ꯋꯥꯍꯟꯊꯣꯛ ꯈꯪꯗꯕ ꯑꯣꯏꯔꯝꯃꯦ ꯅꯪꯗꯤ꯫ ꯍꯥꯏꯌꯣ, ꯈꯨꯝꯃꯣ, ꯅꯨꯄꯥꯅꯦ, ꯅꯪꯗꯤ ꯅꯨꯄꯥꯅꯦ꯫ ꯄꯥꯎꯈꯨꯝ ꯋꯥꯠꯀꯅꯣ, ꯅꯣꯏꯗꯤ ꯑꯉꯝꯕꯅꯦ, ꯍꯥꯏꯌꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯕ ꯊꯧꯔꯥꯡꯒꯨꯝ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯄꯣꯠ ꯆꯩ ꯌꯦꯡꯂꯔꯤ꯫ ꯊꯋꯥꯏ ꯊꯥꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯂꯩꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯅꯣꯡꯌꯥꯏꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯛꯇꯨꯅ ꯖꯒꯣꯏ ꯄꯨꯡꯂꯣꯝꯗ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯌꯥ ꯌꯥ ꯋꯥ ꯋꯥ ꯂꯥꯎꯅꯈꯤꯗꯨꯅ ꯀꯣꯅꯨꯡꯒꯨꯝꯂꯕ ꯁꯪꯒꯥꯏꯗꯨ ꯃꯤꯅ ꯄꯤꯛ ꯊꯜꯂꯔꯦ꯫ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯒꯤ ꯂꯩꯐꯝ ꯑꯣꯏꯕꯅ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥ ꯂꯩꯕꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯕ ꯅꯣꯡꯌꯥꯏꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯇꯧ ꯎꯕꯗ ꯃꯤꯌꯥꯝ ꯉꯛꯅꯈ꯭ꯔꯦ꯫ ꯏꯪꯖ ꯇꯞꯆꯕꯤ ꯂꯥꯏꯖꯅꯤ, ꯋꯥ ꯀꯥ ꯍꯦꯟꯅ ꯉꯥꯡꯖꯗꯕ ꯍꯩꯖꯗꯕ ꯂꯥꯏꯖꯅꯤ, ꯉꯁꯤꯗꯤ ꯀꯝꯗꯧꯔꯦ? ꯖꯒꯣꯏ ꯄꯨꯡ ꯃꯌꯥꯏꯗꯨꯗ ꯏꯟꯊꯨꯏ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤ ꯍꯩꯇ ꯅꯣꯡꯌꯥꯏꯅ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯤꯡ ꯃꯃꯤꯠ ꯃꯅꯥ ꯏꯃꯨꯛ ꯉꯥꯡꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯂꯩ꯫ ꯅꯣꯡꯌꯥꯏ ꯐꯤꯡꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯆꯤꯟꯊꯗꯅ ꯄꯤꯒꯦ꯫ ꯂꯥꯏꯖꯤꯡ ꯑꯩꯒꯤ ꯅꯨꯄꯤꯅꯦ, ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯑꯍꯥꯟꯕ ꯏꯆꯥꯅꯦ꯫ ꯅꯣꯡꯌꯥꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯅꯪꯍꯧꯗꯦ ꯂꯥꯏꯖꯤꯡ ꯃꯐꯤ ꯆꯤꯡꯈꯠꯇꯨꯅ ꯑꯃꯗꯤ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯁꯤꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯀꯔꯤ, ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ, ꯊꯥꯕꯣꯝ 10 ꯅꯥꯎꯄꯤꯔꯤꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯕ ꯁꯥꯏ? ꯅꯪ ꯑꯩꯕꯨ ꯌꯣꯜꯂꯤꯕ꯭ꯔꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗ? ꯍꯥꯏꯅꯕ ꯂꯩ, ꯃꯄꯥ ꯂꯧ ꯃꯄꯥꯒꯤ ꯁꯥꯖꯠ, ꯃꯃꯥ ꯂꯧ ꯃꯃꯥꯒꯤ ꯂꯝꯆꯠ, ꯆꯨꯝꯈ꯭ꯔꯦꯗꯀꯣ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯂꯩ, ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯂꯤꯕ ꯊꯧꯗꯧ ꯑꯗꯨꯗ ꯀꯅꯥꯁꯨ ꯎꯄꯥꯏ ꯂꯩꯅꯗꯦ ꯇꯨꯃꯤꯟꯅ ꯌꯦꯡꯕ ꯅꯠꯇꯅ꯫ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯇꯥ ꯁꯃꯨꯗꯨ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯇꯣꯟꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯔꯨꯝꯂꯔꯤ꯫ ꯃꯆꯥꯇꯣꯟ ꯅꯣꯡꯌꯥꯏ, ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯨꯝꯕ ꯄꯤꯌꯨ ꯉꯁꯤꯗꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ, ꯈꯪꯍꯜꯂꯣ ꯃꯆꯥꯇꯣꯟ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯜ-ꯏꯕꯦꯝꯃ ꯂꯥꯏꯖꯤꯡ, ꯃꯆꯥꯇꯣꯟ ꯅꯣꯡꯌꯥꯏ ꯂꯥꯟꯗꯕꯅꯦ, ꯃꯆꯥꯇꯣꯟ ꯅꯣꯡꯌꯥꯏ ꯂꯥꯟꯗꯕꯅꯦ꯫ ꯂꯥꯏꯖꯤꯡ ꯁꯥꯎꯅ, ꯅꯪ ꯀꯅꯥꯅꯣ? ꯍꯥ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯅꯪꯒꯤ ꯀꯔꯤ ꯍꯛ ꯂꯩꯕꯒꯦ? ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯈꯪꯗꯦ, ꯑꯩ ꯑꯃꯠꯇ ꯈꯪꯗꯦ꯫ ꯂꯥꯏꯖꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕꯗꯒꯤ ꯑꯣ, ꯇꯥ ꯁꯃꯨꯁꯨ ꯌꯥꯎꯕꯣꯏꯔꯦ ꯋꯥꯔꯤꯁꯦ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯣꯟꯅ? ꯍꯩ, ꯅꯨꯄꯥꯒꯤ ꯂꯝꯆꯠ, ꯅꯨꯄꯥꯒꯤ ꯊꯧꯔꯥꯡ, ꯅꯨꯄꯥ ꯊꯣꯛꯄꯅꯦ ꯂꯣꯟꯅ ꯁꯤꯠꯂꯝꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ꯫ ꯂꯥꯏꯖ ꯑꯃꯨꯛꯁꯨ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯑꯩꯒꯤ ꯍꯛ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ꯫ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯣꯏꯌꯦ꯫ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕꯅꯦ, ꯑꯄꯪꯕꯤ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯖꯤꯡꯅ ꯅꯣꯡꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯈꯪꯕ꯭ꯔꯥ, ꯅꯪ ꯋꯥꯍꯩꯁꯦ ꯍꯥꯏꯍꯜꯂꯤꯕ ꯃꯥ ꯀꯅꯥꯅꯣ?
ꯋꯥꯍꯩꯁꯤꯗ ꯌꯥꯎꯔꯤꯕ ꯑꯣꯛꯇꯕꯤ ꯀꯅꯥꯅꯣ? ꯂꯥꯏꯖꯤꯡ ꯉꯁꯤꯗꯤ ꯑꯁꯥꯎꯕ ꯊꯤꯡꯕ ꯉꯝꯗ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯔꯤ, ꯄꯥꯎꯈꯨꯝ ꯀꯌా ꯄꯤꯔꯔꯤ, ꯑꯃꯨꯛꯁꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯨꯃꯤꯟꯅ ꯂꯩꯖꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯍꯟꯆꯛ ꯉꯆꯛ ꯁꯥꯗꯨꯅ ꯑꯣꯠꯀꯗꯕ ꯀꯌꯥ ꯋꯥꯠꯂꯤ꯫ ꯃꯁꯤꯁꯨ ꯅꯪꯅ ꯆꯨꯝꯃꯦ ꯍꯥꯏꯌꯣ, ꯅꯪꯗꯤ ꯂꯥꯟꯗꯕꯅꯦ, ꯅꯪꯗꯤ ꯅꯨꯄꯥꯅꯦ, ꯑꯉꯝꯕꯅꯦ, ꯅꯪ ꯂꯥꯟꯗꯦ, ꯑꯩ ꯈꯛꯇꯅꯦ ꯂꯥꯟꯕ꯫ ꯂꯥꯏꯖꯤꯡꯅ ꯅꯣꯡꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯤꯅ ꯉꯥꯡꯂꯕꯗ ꯅꯣꯡꯌꯥꯏ ꯐꯤꯡꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯇꯥꯎ, ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯇꯥꯎ, ꯂꯥꯏꯖꯤꯡ ꯅꯪꯁꯨ ꯇꯥꯎ, ꯂꯥꯏꯖ ꯅꯪꯁꯨ ꯇꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯩ ꯂꯥꯟꯗꯦ, ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯄꯨꯝꯅꯃꯛ ꯇꯝꯂꯝꯂꯕ ꯄꯤꯗꯤꯒꯤ ꯅꯣꯡꯗꯝꯅꯦ꯫ ꯂꯥꯏꯖꯤꯡ, ꯅꯪꯅ ꯃꯐꯝꯁꯤꯗ ꯊꯨꯡꯂꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯗꯨꯅ ꯑꯉꯝꯕꯁꯤꯡꯒꯤ ꯈꯨꯠꯇꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯈꯤꯕꯅꯦ꯫ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯇꯣꯞꯄ ꯈꯨꯜꯂꯣꯟꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯊꯤꯕ ꯌꯥꯗꯦ, ꯅꯨꯄꯤ ꯂꯧꯕ ꯌꯥꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯏꯗꯣ ꯀꯟꯅꯤꯡꯕꯅ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯑꯉꯝꯕꯁꯤꯡꯗ ꯅꯪ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ, ꯑꯩꯒ ꯂꯣꯏꯅꯔꯝꯕꯅꯤ ꯈꯪꯂꯛꯂꯕꯗꯤ ꯅꯪꯕꯨ ꯄꯤꯗꯥꯛꯄꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯁꯛ ꯈꯪꯗꯦ ꯍꯥꯏꯈꯤꯕꯅꯤ ꯂꯥꯏꯖꯤꯡ꯫ ꯑꯉꯝꯕꯁꯤꯡꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯂꯧꯁꯜꯂꯣꯏ, ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯍꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯃꯐꯝꯁꯤꯡꯗ ꯍꯤꯡꯂꯕꯗꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯈꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯅꯪ ꯍꯤꯡꯂꯅꯤ ꯈꯟꯗꯨꯅ ꯑꯩ ꯍꯔꯥꯎꯖꯈꯤꯕꯅꯤ꯫ ꯑꯩꯒ ꯂꯣꯏꯅꯔꯝꯕꯅꯤ ꯈꯪꯗ꯭ꯔꯕꯗ ꯅꯪꯕు ꯃꯐꯝꯁꯤꯗ ꯍꯤꯡꯅꯅꯕꯒꯤ ꯑꯌꯥꯕ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯄꯤꯈꯤꯕꯅꯤ꯫ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤꯕꯅꯤ ꯂꯥꯏꯖꯤꯡ꯫ ꯑꯩꯅ ꯅꯪꯕꯨ ꯀꯟꯈꯤꯕꯅꯤ, ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯤꯆꯠ ꯅꯠꯇꯕꯔꯥ ꯂꯥꯏꯖꯤꯡ? ꯑꯍꯤꯡ ꯀꯌꯥ ꯅꯃꯥ ꯅꯆꯥꯒꯤ ꯋꯥꯈꯜꯇꯅ ꯑꯩ ꯑꯉꯥꯎꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗ ꯂꯥꯏꯖꯅ ꯑꯩꯕꯨꯁꯨ ꯋꯥꯔꯧꯕꯅꯤ, ꯃꯥꯕꯨ ꯃꯤꯔꯥꯏꯔꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯒꯤ ꯃꯄꯥꯅꯤ ꯆꯣꯡꯊꯣꯛꯂꯤꯗꯅ ꯃꯁꯤꯗ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯂꯥꯏꯖꯤꯡ? ꯂꯥꯏꯖꯤꯡ ꯁꯥꯎꯅ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯑꯩꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯕ ꯂꯥꯏ ꯐꯗꯤꯕꯤꯔꯣ? ꯑꯩꯕꯨ ꯑꯣꯛꯇꯕꯤꯔꯣ? ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯂꯝꯆꯠ ꯍꯥꯏꯕꯗꯣ ꯂꯩꯇꯤꯌꯦ꯫ ꯃꯥꯌꯣꯛꯅꯕ ꯉꯝꯗꯗꯅ ꯆꯦꯟꯈꯤꯕꯗꯒꯤ ꯑꯣꯛꯇꯕꯤꯅ ꯄꯤꯛ ꯊꯜꯍꯧꯕꯅꯦ ꯃꯤꯁꯦꯠ ꯈꯨꯜ꯫ ꯑꯗꯨꯒ ꯅꯪꯅ ꯑꯐꯕꯁꯨ ꯁꯥꯕ, ꯅꯊꯧꯅꯥꯁꯨ ꯂꯩꯇꯅ ꯃꯤꯊꯤꯕꯣꯡ ꯅꯪꯅ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯁꯥꯏ, ꯇꯨꯀꯠꯆꯩ, ꯊꯨꯏ꯫ ꯂꯥꯏꯖꯤꯡ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯑꯋꯥ ꯆꯩꯅꯥ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯍꯧꯔꯛꯐꯝꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯏꯃꯥ ꯏꯆꯥ ꯀꯌꯥꯗ ꯁꯤꯡꯅꯔꯝꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯑꯉꯥꯎꯕꯤꯒꯨꯝ ꯆꯦꯜꯂꯛꯈꯤꯕꯅꯦ꯫ ꯊꯥꯖꯕꯅ ꯄꯤꯛ ꯊꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯕꯨ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯋꯥꯅ ꯉꯥꯏꯖꯔꯛꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯪ ꯅꯨꯡꯁꯤꯔꯕ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯁꯪꯁꯥꯔꯗ ꯇꯥꯎꯗꯨꯅ ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯨꯟꯁꯤꯗ ꯉꯥꯎꯗꯨꯅ ꯖꯒꯣꯏ ꯁꯥꯕꯤ ꯂꯥꯏꯖ ꯂꯧꯁꯤꯟꯈꯤꯕꯅꯦ꯫ ꯑꯩꯕꯨꯅ ꯅꯥꯊꯩꯈꯤꯕꯅꯦ, ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯄꯨꯟꯁꯤꯗ ꯀꯥꯎꯉꯝꯂꯣꯏ ꯑꯩꯕꯨ ꯅꯪꯅ ꯅꯁꯛ ꯈꯪꯗꯦ ꯍꯥꯏꯕꯤꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯌꯥ ꯋꯥꯅ ꯃꯤꯁꯦꯠ ꯈꯨꯜ ꯀꯧꯕ ꯂꯝꯗꯝꯁꯤꯗ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ, ꯂꯧꯁꯤꯟꯕꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯑꯁꯥ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯥꯊꯩꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨꯝ ꯁꯪꯒꯦ ꯂꯥꯏꯖꯤꯡ ꯑꯣꯏꯗꯨꯅ ꯐꯥꯗꯣꯛ ꯑꯃꯒꯨꯝ ꯍꯤꯡꯂꯤ ꯏꯆꯥꯒꯤꯗꯃꯛ꯫ ꯑꯩ ꯀꯩꯁꯨꯝ ꯁꯪꯒꯦ ꯂꯥꯏꯖꯤꯡꯅꯦ, ꯑꯩ ꯑꯣꯛꯇꯕꯤꯅꯦ, ꯀꯩꯁꯨꯝ ꯁꯪꯒꯦ ꯂꯥꯏꯖꯤꯡ, ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯌꯦ꯫ ꯏꯃꯥ, ꯍꯥꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯏꯃꯥ? ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯃꯍꯩ ꯌꯥꯜꯂꯦ, ꯄꯣꯛꯄꯤꯔꯝꯕꯅꯦ ꯅꯆꯥꯕꯨ ꯅꯨꯄꯤꯆꯥ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯩ, ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩ
ꯏꯆꯥ ꯅꯤꯡꯊꯦꯝ ꯂꯩꯔꯕ ꯃꯇꯝꯗ ꯈꯪꯂꯦ ꯏꯃꯥꯅ ꯅꯆꯥꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯕ, ꯅꯆꯥꯗ ꯆꯟꯈꯤꯕ ꯄꯥꯎꯈꯨꯝ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯀꯞꯂꯝꯕꯗꯒꯤ ꯂꯥꯏꯖꯤꯡ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯂꯥꯏꯖꯤꯡꯕꯨ ꯀꯟꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯔꯤ꯫ ꯄꯦꯅꯨ, ꯏꯆꯦꯕꯦꯝꯃ, ꯏꯆꯦꯕꯦꯝꯃ, ꯊꯥꯗꯣꯏ, ꯏꯆꯦꯁꯦ, ꯏꯆꯦꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯏꯖꯤꯡꯕꯨ ꯂꯥꯏꯀꯠꯅꯔꯤꯉꯩ ꯃꯇꯝꯗ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯏꯖꯗꯨ ꯆꯥꯎꯔꯕ ꯁꯪꯒꯥꯏ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯏꯀꯣꯜ ꯑꯗꯨꯗ ꯆꯣꯡꯊꯈꯤ꯫ ꯃꯆꯥꯏꯕꯦꯝꯃꯅꯦ, ꯇꯥꯁꯃꯣ, ꯇꯣꯝꯄꯣꯛ, ꯃꯆꯥꯏꯕꯦꯝꯃꯅꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯍꯥꯏꯔꯤꯕ ꯃꯊꯣꯡ ꯈꯪꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯁꯤ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯅꯕ ꯑꯃꯗꯤ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯅꯕ ꯀꯥꯏꯐꯗ꯭ꯔꯕ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯂꯩꯃꯔꯦꯟ ꯏꯃꯥꯒꯤ ꯁꯥꯏꯑꯣꯟꯅꯤ꯫ ꯂꯩꯃꯔꯦꯟ ꯏꯃꯥ ꯏꯕꯦꯝꯃ ꯏꯔꯥꯏ ꯂꯩꯃꯅ ꯑꯣꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯈꯤ꯫ ꯀꯝꯗꯧꯅ ꯈꯪꯈ꯭ꯔꯤꯕꯅꯣ? ꯂꯥꯏꯖ ꯏꯀꯣꯜ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗ ꯈꯪ ꯍꯩꯕ ꯁꯥꯕ, ꯐꯠꯇꯕꯗ ꯊꯧꯅꯥ ꯐꯕ, ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯇꯣꯝꯄꯣꯛ ꯑꯁꯤ ꯉꯥꯎꯅ ꯐꯩꯅ ꯃꯇꯥꯡꯗꯨꯗ ꯏꯁꯣꯔ ꯇꯣꯡꯂꯛꯈꯤ꯫ ꯃꯥꯒꯤ ꯆꯤꯟꯗꯒꯤ ꯈꯪꯈꯤꯕꯅꯤ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤꯁꯨ ꯊꯨꯞꯆꯤꯟꯈꯤ꯫ ꯂꯥꯏꯖꯤꯡꯅ ꯅꯣꯡꯌꯥꯏꯒꯤ ꯃꯐꯝꯗ ꯃꯆꯥ ꯁꯤꯟꯅꯈꯤꯗꯦ, ꯑꯗꯨꯒ ꯅꯣꯡꯌꯥꯏ ꯂꯥꯏꯖꯤꯡ ꯂꯩꯃꯤꯟꯅꯈꯤꯗꯦ꯫ ꯌꯥꯗ꯭ꯔꯕꯗꯤ ꯄꯥꯝꯗ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯤꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯅꯨꯄꯤꯅ ꯄꯨꯛꯅꯤꯡ ꯆꯦꯠꯂꯤ ꯃꯇꯥꯒꯨꯝ ꯂꯣꯛꯅꯨꯡ ꯈꯨꯜꯒꯤ ꯂꯥꯏꯖꯤꯡ ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯂꯩꯈꯤꯗꯦ꯫ ꯂꯥꯏꯖꯤꯡ ꯂꯣꯛꯅꯨꯡ ꯈꯨꯜꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯏ ꯂꯩꯈꯤꯗꯦ꯫ ꯑꯈꯥꯡ ꯀꯟꯕꯤ, ꯋꯥꯁꯛ ꯆꯦꯠꯄꯤ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯆꯤꯟꯅꯗꯅ ꯀꯦꯟꯈꯤꯕ ꯂꯩꯔꯥꯡ ꯏꯉꯦꯂꯩꯒꯤ ꯃꯇꯧꯒꯨꯝ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯈꯥꯡꯄꯣꯛꯁꯪ ꯁꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯂꯩꯐ꯭ꯔꯥꯛꯄꯝ ꯑꯣꯡꯕꯤ ꯆꯅꯝꯕꯝ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯄꯤꯅꯕꯤꯔꯁꯤ꯫